ꯉꯁꯤꯁꯤ ꯑꯩꯈꯣꯏꯁꯤ ꯏꯀꯣ ꯄꯥꯔꯛꯁꯤꯗ ꯑꯩꯈꯣꯏ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯃꯇꯪ ꯇꯧꯕꯤꯌꯣꯒꯦ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯖꯕꯅꯦ ꯎ ꯑꯃꯇꯪ ꯊꯥꯕꯤꯔꯝꯃꯣꯒꯦ ꯑꯩ ꯊꯥꯕꯤꯔꯝꯃꯨ ꯍꯥꯏꯕꯀꯣ ꯑꯪ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯊꯝꯃꯣ ꯑꯁꯤꯒꯤ ꯇꯥꯏꯝꯗꯣ ꯂꯣꯏꯕꯃꯣ ꯂꯣꯏꯅ ꯂꯩꯔꯛꯄ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯁꯦ ꯁꯣꯝꯗ ꯆꯠꯁꯦ ꯈꯪꯅꯕ꯭ꯔꯣ ꯍꯥꯟꯅ ꯂꯥꯎ 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 ꯐꯣꯇꯣ ꯅꯝꯕꯤꯔꯣ 오케이 오케이 ꯁꯦ 로봇ꯀꯤ 브로키 마 얘기 말이야 시기 시리엔지 시기 싱아니 말학도 징진 하니까 마도 요 맞다면 농안게 하잖아 각신 아마 꼬이게 하려면 면 어디기 다녀되게 했다래 소아시 안간 지지에나는 거에 아참라 타시타 땀나 야니고 야니고 야나비요 너네는 바이미너 바이나 너네는 계열로 이제 오자가로 내가 레이더니 시합 신도요 기다려 좀 빌어 아때이디 그 오자 좀 빌어 오케이 야래 하우라 우사고 치고 있는 치고 하우라 야 아무튼 단사 그래 ngasi기 그노시 제라오버기 자이오버시다 이나오나 아삼ꯗꯒꯤ 시용나 라피드나 तौबिरिसे सिमुक नुंगाइबा लेत्रे दादा योपाम न बाइबा दादा योपाम न कदशननी so that with the growing of the tree our relationship our bonding will also growing natra strengthen okay now ujana machtenare sibanana thabiro ujana lai khosi sibanana thabo kan myam khupag yebi si okay khupag ya sibanana khosi ujaya mateng pamiro sibanana masa se pa bane social activities mane na mal Mike kane ngore ba mamang da lebi ba yamase akoi gi kakshing da gi ni ming na kai ko bi ba एन Somarendra Singh ko ado dadana physically challenge hoje karum khan gi no dadu kitang physically challenge hoy ado karum khan gi no ꯑꯩ ꯈꯣꯡꯖꯦꯠꯇ ꯌꯥꯗꯕ ꯑꯩꯁꯨ ꯑꯣꯔꯇꯣ ꯑꯗꯤ ꯍꯥꯟꯅ ꯄꯣꯂꯤꯑꯣ ꯍꯥꯟꯅ ꯑꯩ ꯄꯣꯂꯀꯥꯟ ꯇꯧꯔꯛꯇꯦ ꯑꯩ ꯆꯍꯤ 3 ꯁꯨꯔꯛꯄꯗ ꯄꯣꯂꯤꯑꯣꯅ ꯁꯐꯔ ꯇꯧꯈꯤꯕꯅꯤ polio dagi oigibani ꯃꯥꯅꯦ ꯄꯣꯂꯤꯑꯣꯗꯒꯤ khong yet ki je ubada khara samai question ma la ꯀꯣꯏꯁꯤꯜꯂꯦ ꯑꯗꯨꯒ ꯁꯤ ꯅꯣꯏ ꯄꯤꯛꯄ ꯍꯥꯏꯇꯥꯔꯦ ꯁꯤꯁꯨ ꯄꯤꯛꯏꯁꯦ ꯁꯨꯃꯥꯏꯅ ꯄꯤꯛꯁꯜꯂꯛꯄ ꯑꯩꯒꯤꯅ yet ko ko an thabak taw khotpa de kem taw je ko ꯉꯝꯃꯦ ꯑꯗꯨꯝ ꯇꯧꯕ ꯊꯛꯄꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯦꯀꯣ ꯑꯩꯅ ꯑꯁꯤ ꯈꯨꯌꯥꯗꯅꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯁꯟꯕꯒꯤ ꯈꯤꯇꯪ ꯑꯩ ꯁꯨꯁ ꯇꯣꯡꯕꯁꯦ ꯍꯥꯏꯗꯤ ꯇꯣꯛ ꯇꯣꯡꯁꯤꯟꯕ ꯌꯥꯗ꯭ꯔꯦ ꯈꯤꯇꯪ ꯑꯈꯟꯅꯕ ꯁꯨꯁ ꯑꯣꯏꯅ ꯇꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ अच्छा अदुदी चप्पल तो चप्पल केम तौदे ꯑꯩ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅꯦꯒ ꯑꯩꯅ ꯆꯝꯄꯜ ꯇꯣꯡꯉ ꯂꯩꯐꯝꯅ ꯑꯩ ꯀꯛꯆꯤꯡ ꯋꯥꯏꯔꯤ ꯄꯨꯡ ꯄꯔꯦꯡꯗꯒꯤ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡꯅ ꯑꯦꯟ ꯏꯔꯥꯕꯣꯠ ꯑꯗꯨꯒ ꯏꯃꯥꯅ ꯑꯦꯟ ꯇꯨꯅꯥꯟꯕꯤ ꯗꯦꯕꯤ ꯂꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯏꯃꯥ ꯏꯄꯥꯅꯤꯃꯛ ꯑꯩꯈꯣꯏ ꯅꯤꯄꯥꯟ ꯄꯣꯛꯄꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯅ ꯈ꯭ꯋꯥꯏ ꯑꯇꯣꯟꯕꯅꯦ ꯏꯆꯦ ꯑꯍꯟꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯑꯩ ꯌꯨꯝ ꯀꯩ ꯄꯥꯟꯖꯔꯦ ꯏꯆꯥ ꯅꯨꯄꯥ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯐꯩ ꯑꯗꯨꯗꯤ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯊꯦꯡꯛ ꯌꯨ ꯃꯃꯥ ꯕꯕꯥ ꯑꯩꯈꯣꯏ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯀꯨꯏꯔꯦ ꯂꯩꯈꯤꯗꯕ ꯏꯆꯤꯟ ꯏꯅꯥꯎ ꯅꯤꯄꯥꯟꯗꯒꯤ ꯍꯧꯖꯤꯛ ꯀꯌꯥꯅꯣ ꯂꯩꯕꯤꯔꯤꯁꯦ ꯑꯩꯈꯣꯏ 8 ꯃꯛꯇꯤ ꯂꯣꯏ ꯂꯩꯔꯤ ꯅꯨꯄꯥ 4 ꯅꯨꯄꯤ 4ꯅꯦꯕ ꯈ꯭ꯋꯥꯏ ꯑꯍꯟꯁꯤꯅ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯄꯤꯅꯦ ꯑꯗꯨꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯀꯃꯥꯏꯅ ꯇꯧ ꯂꯩꯈꯤ ꯃꯥꯁꯤ ꯀꯤꯗꯅꯤ ꯐꯦꯜ ꯑꯣꯏꯔꯛꯄ ꯆꯍꯤ ꯍꯥꯎ ꯑꯩꯈꯣ ꯑꯝꯇ ꯑꯗꯨꯒ ꯆꯍꯤ 9 ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯈꯤꯗꯕꯅꯤ ꯏꯆꯦꯁꯦ ꯑꯗꯨ ꯉꯁꯤ ꯑꯌꯨꯛꯁꯦ ꯗꯗꯥꯒꯕꯨꯗꯤ ꯃꯥꯒꯤ ꯐꯤꯖꯤꯀꯦꯜꯂꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ ꯈꯪꯕꯒꯤ ꯕ꯭ꯂꯣꯛꯄꯨꯗꯤ ꯅꯪꯗꯤ ꯈꯜꯂꯦꯕꯅꯦꯕ ꯉꯁꯤ ꯍꯥꯏꯗꯤ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯁꯦ ꯑꯁꯤ ꯄꯨꯡ 6-7 ꯁ꯭ꯋꯥꯏꯁꯤꯒꯅꯦꯕꯀꯣ ꯄ꯭ꯂꯥꯟ ꯁꯤꯜꯂꯤꯁꯦ ꯍꯧꯒꯠꯄꯒꯅꯤ ꯂꯥꯛꯏꯁꯦ ꯑꯩꯒ ꯗꯗꯥꯁꯨ ꯉꯁꯥꯏ ꯒꯥꯔꯤꯗ ꯂꯥꯛꯑꯦ ꯑꯩ ꯒꯥꯔꯤ ꯂꯩꯔꯝꯕꯗ ꯄꯥꯏꯕꯤꯔꯛꯀꯦꯅ ꯇꯧꯔꯝꯕꯅꯤ ꯑꯩꯁꯨ ꯊꯧꯔ ꯂꯥꯛꯑꯒꯦꯅ ꯑꯗꯨꯒ ꯗꯗꯥꯕꯨ ꯊꯦꯡꯅꯔꯦ ꯗꯗꯥꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯤꯁꯦ ꯀꯔꯤ ꯃꯇꯥꯡꯗ ꯑꯝꯇꯪ ꯍꯥꯏꯐꯦꯠ ꯉꯁꯤꯁꯤ ꯑꯩꯈꯣꯏꯁꯤ ꯏꯀꯣ ꯄꯥꯔꯛꯁꯤꯗ ꯑꯩꯈꯣꯏ ꯇ꯭ꯔꯤ ꯄ꯭ꯂꯥꯟꯇꯦꯁꯟ ꯑꯃꯇꯪ ꯇꯧꯕꯤꯌꯣꯒꯦ ꯑꯩꯅ ꯏꯟꯚꯥꯏꯠ ꯇꯧꯖꯕꯅꯦ ꯎ ꯑꯃꯇꯪ ꯊꯥꯕꯤꯔꯝꯃꯣꯒꯦ ꯑꯩꯁꯨ ꯊꯥꯕꯤꯔꯝꯃꯨ ꯍꯥꯏꯕꯀꯣ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯗꯨꯒ ꯑꯩꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯥꯕꯤꯔꯝꯃꯒ ꯎꯗꯣ ꯑꯣꯏꯍꯧꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯂꯩꯈꯤꯗ꯭ꯔꯁꯨꯀꯣ ꯑꯩꯒꯤ ꯏꯆꯥ ꯏꯁꯨ ꯑꯗꯨꯒ ꯁꯤ ꯑꯩꯅ ꯊꯥꯔꯝꯕꯅꯤ ꯀꯥꯏꯗꯀꯣ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯗꯣꯏꯅꯦꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯑꯗꯨꯝ ꯑꯩꯁꯦ ꯑꯉꯥꯡ ꯇꯨꯏꯁꯟ ꯇꯧꯋꯦꯕꯀꯣ ꯑꯗꯨ ꯁꯥꯇ꯭ꯔ ꯁꯨꯝ ꯁꯟꯗꯦ ꯂꯥꯛꯑꯒ ꯑꯩ ꯑꯗꯨꯝ ꯁꯤꯗ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯛꯇꯤꯚꯤꯇꯤꯁ ꯑꯃ ꯑꯣꯏꯅ ꯑꯩ ꯂꯩꯖꯕꯅꯦꯕꯀꯣ ꯀ꯭ꯂꯥꯏꯃꯦꯠ ꯑꯦꯛꯇꯤꯚꯤꯇꯤꯁ ꯍꯥꯏꯅ ꯂꯩ ꯑꯗꯨꯅ
ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯦꯅꯤ ꯄꯔꯁꯟ ꯑꯦꯅꯤ ꯖꯒꯥꯗꯒꯤ ꯂꯣꯏ ꯂꯥꯛꯑꯒ ꯂꯣꯏ ꯊꯥꯅꯩꯑꯕꯀꯣ ꯑꯩꯅꯁꯨ ꯁꯨꯝ ꯅꯤꯡꯖꯕ ꯍꯥꯏꯇꯥꯔꯦ ꯅꯅꯥꯎꯒꯤ ꯚꯤꯗꯤꯑꯣꯗꯤ ꯃꯌꯥꯝ ꯎꯖꯔꯦ ꯑꯩꯅꯁꯨ ꯑꯗꯨꯝ ꯇꯟꯖꯥꯁꯦ ꯑꯩ ꯍꯥꯏꯅꯤꯡꯕꯁꯤ ꯀꯨꯏꯔꯕ ꯑꯗ ꯅꯣꯡꯃ ꯑꯩꯅ ꯃꯦꯁꯦꯟꯖꯔꯗ ꯃꯦꯁꯦꯖ ꯊꯥꯕꯗꯣ ꯅꯝꯕꯔ ꯄꯤꯕꯤꯔꯦ ꯑꯗꯒꯤ ꯀꯣ ꯏꯕꯥꯅꯤ ꯀꯟꯇꯦꯛ ꯐꯥꯎꯅꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤ ꯕꯤꯖꯌꯂꯛꯁꯃꯤꯒꯁꯨ ꯃꯥꯒ ꯑꯃꯨꯛ ꯂꯣꯏ ꯈꯪꯅ ꯂꯩꯔꯝꯕꯁꯤꯗ ꯍꯦꯟꯅ ꯑꯩꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯅꯅꯥꯎ ꯂꯥꯛꯑꯦ ꯇꯥꯕꯒ ꯑꯩꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤ ꯌꯥꯝ ꯉꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯅꯅꯥꯎꯁꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯤ ꯈꯟꯖꯈꯤꯕꯅꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯥꯝ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯛꯑꯦ ꯑꯗꯨꯒ ꯌꯥꯔꯦ ꯑꯗꯨꯅꯤ ꯑꯗꯨꯅ ꯍꯥꯟꯅꯗꯤ ꯑꯩꯅ ꯃꯌꯥꯝ ꯌꯦꯡꯉꯤ ꯂꯥꯎ ꯁꯔꯃꯅꯤ ꯁꯤꯅ ꯑꯩ ꯗꯗꯥ ꯑꯩꯒ ꯊꯕꯛ ꯑꯃ ꯄꯨꯟꯕ ꯃꯅꯥꯛꯇ ꯑꯩꯈꯣꯏ ꯗꯗꯥꯒ ꯂꯣꯏꯅꯅ ꯗꯗꯥ ꯑꯃꯈꯛ ꯂꯥꯛꯑꯦ ꯗꯗꯥꯒꯤꯁꯨ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯑꯌꯦꯛꯄꯝ ꯃꯅꯤ ꯁꯤꯡ ꯑꯩ ꯀꯛꯆꯤꯡ ꯈꯨꯟꯌꯥꯏꯗꯒꯤꯅꯤ ꯑꯗꯣ ꯑꯩꯁꯨ ꯑꯩꯈꯣꯏ ꯁꯥꯔ ꯁꯨꯕꯦꯟꯗ꯭ꯔꯣ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯥꯁꯦ ꯑꯩꯒꯁꯨ ꯂꯣꯏꯅꯕꯁꯦ ꯈꯔ ꯆꯍꯤ ꯑꯃꯅꯤ ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨ ꯃꯥ ꯁꯨꯝ ꯂꯣꯏꯅꯕꯗꯤ ꯃꯥꯅ ꯁꯨꯝꯕ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁꯣꯝꯒꯤ ꯋꯥꯔꯤ ꯁꯨꯝ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯥꯒ ꯎꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯑꯩꯈꯣꯏꯅ ꯇꯧꯍꯟꯅꯤꯡꯕ ꯊꯕꯛꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯊꯥꯞꯅꯁꯨ ꯂꯥꯛꯄꯅꯤꯅ ꯀꯛꯆꯤꯡꯗ ꯁꯨꯃꯥꯏꯅ ꯂꯩ ꯈꯣꯠꯂꯤ ꯍꯥꯏꯕꯁꯤ ꯇꯥꯕꯗꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯨꯔꯁꯤ ꯑꯗꯨꯒ ꯎꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯛꯆꯤꯡꯁꯤꯗꯁꯨ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯜꯂꯝꯃꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯗ ꯈꯪꯍꯟꯕ ꯑꯃ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ ꯊꯦꯡꯛꯌꯨ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯈꯟꯕꯤꯔꯒ ꯅꯍꯥꯟꯒꯤ ꯀꯛꯆꯤꯡꯒꯤ ꯑꯣꯏꯅꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯂꯥꯛꯄꯤꯕꯗ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤꯀꯣ ꯁꯤꯗꯤ ꯁꯨꯝ ꯀꯥꯔꯁꯦ ꯁꯣꯝꯗ ꯀꯥꯔꯁꯦꯅ ꯀꯥꯁꯤꯔꯣ ꯌꯥꯅꯤ ꯌꯥꯅꯤ ꯇꯥꯃꯣ ꯁꯨꯖꯤꯠ ꯂꯥꯛꯑꯝꯗꯧ ꯃꯥꯟꯗꯦ ꯁꯣꯝꯅ ꯈꯔ ꯆꯣꯠꯂꯦ ꯁꯣꯝꯗꯅ ꯈꯔ ꯀꯪꯉꯤ ꯅꯪꯒꯤ ꯀꯦꯃꯦꯔꯥꯁꯤ ꯌꯥꯝ ꯁꯦꯡꯕ ꯍꯦꯜꯂꯤꯅꯦ ꯁꯤꯕꯥꯅꯟꯗ ꯂꯤꯠꯈ꯭ꯔꯦ ꯁꯤꯕꯥꯅꯟ ꯂꯩꯔꯗꯤ ꯑꯩ ꯂꯤꯠꯄꯁꯨ ꯎꯠꯄꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯖꯥꯅ ꯄꯤꯕꯗꯒꯤ ꯑꯣ ꯃꯅꯤꯡꯒꯤꯁꯨ ꯎ ꯊꯥꯁꯤ ꯎ ꯋꯥ ꯊꯥꯁꯤ ꯎ ꯋꯥ ꯁꯤ ꯂꯤꯠꯂꯒ ꯊꯥꯔꯦ ꯐꯣꯇꯣꯁꯤꯁꯨ ꯃꯥꯟꯕꯀꯣ ꯌꯦꯁ ꯌꯦꯁ ꯍꯥꯏꯗꯤ ꯑꯗꯨꯛ ꯐꯖꯅ ꯅꯨꯡꯁꯤꯅ ꯑꯩꯉꯣꯟꯗ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯒ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯈꯟꯕꯁꯦ ꯌꯥꯝꯅ ꯋꯥꯠꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨ ꯇꯧꯔ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯎ ꯊꯥꯕ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯄꯩꯁꯥ ꯇꯥꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨ ꯑꯗꯥꯅ ꯃꯤꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨ ꯇꯧꯔꯤ ꯃꯌꯥꯝꯁꯦ ꯃꯇꯝ ꯀꯥꯏꯊꯣꯛꯑ ꯉꯥꯛꯇꯪ ꯇꯨꯡꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯈꯜꯂꯒ ꯐ꯭ꯌꯨꯆꯔꯒꯤꯅꯦꯕ ꯑꯩ ꯁꯝꯅ ꯉꯥꯏꯍꯥꯛꯇꯪ ꯁꯤꯗ ꯐꯝꯕꯗꯅꯦ ꯄꯨꯔꯥ ꯏꯪꯉꯤ ꯍꯥꯏꯕ ꯋꯦꯗꯔꯁꯦ ꯎꯁꯤꯡꯁꯤꯅ ꯍꯥꯏꯇꯥꯔꯦ ꯊꯣꯛꯈꯤꯕ ꯒꯥꯔꯤ ꯐꯝꯃꯒ ꯑꯁ꯭ꯋꯥꯏ ꯆꯠꯈꯤꯕꯒ ꯑꯗꯨꯝ ꯇꯣꯉꯥꯟꯈꯤꯕ ꯑꯗꯨꯅ ꯎ ꯊꯥꯕꯒꯤ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯏꯟꯚꯥꯏꯠ ꯂꯥꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯠꯃꯤꯟꯅꯁꯤ ꯌꯥꯅꯤꯗ ꯃꯥꯡ ꯊꯥ ꯌꯥꯒꯗ꯭ꯔꯥ ꯄꯥꯏꯔꯣ ꯄꯥꯏꯔꯣ ꯑꯩꯀꯣ ꯆꯠꯁꯤꯂꯣ ꯂꯥꯛ ꯎ ꯊꯥꯕ ꯉꯥꯏꯍꯥꯛ ꯌꯥꯎꯁꯤ ꯂꯥꯛ ꯃꯤ ꯑꯁꯥꯝꯗꯒꯤ ꯂꯥꯛꯑꯒ ꯁꯤꯗ ꯇꯧꯔꯤꯁꯤꯀꯣ ꯁꯤꯕꯁꯥꯒꯔ ꯁꯤꯃꯜꯒꯨꯔꯤ ꯑꯥꯎ ꯅꯣꯏꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄ꯭ꯔꯥ ꯀꯔꯝꯕ ꯄꯥꯔꯇꯤꯅꯣ ꯍꯥ ꯏꯌꯦ ꯑꯩꯈꯣꯏ ꯑꯩ ꯂꯩꯁꯨ ꯊꯝꯃꯣ ꯑꯁꯤꯒꯤ ꯇꯥꯏꯝꯗ ꯂꯣꯏꯕ ꯑꯃꯨꯛ ꯂꯩꯔꯛꯄ ꯁꯣꯝꯗ ꯑꯣꯏꯅ ꯆꯠꯁꯦ ꯁꯣꯝꯗ ꯆꯠꯁꯦ ꯈꯪꯅꯕ꯭ꯔꯣ ꯍꯥꯟꯅ ꯂꯥꯎ ꯐꯣꯇꯣ ꯅꯝꯕꯤꯔꯣ ओके से रोबोट की मा येंगे बारे रोबोट की काकीने वीडियो तो तुम येंगे लाइक तौबने लाउ से लाउ आई कथिन युम पाले
빵이롬덕이네 봐. 오. 그래 봐. 방해롬들이 안 토이쳤네. kap친군이야다. 그냥 그나 나게 먹어도. 뭐야? 뭐야? 이메기 뭐뭐? 예, 대야마기. 아, 따야마기. 마마도 트러스트 왜? 나때 대야마 트라 그노 아코이 그노 로브네 바노기. 기란 tukar berfoto. Anda foto toki lupa ite. 아, 됐어, 아니야. 에 라라. 아. Ani siba itu tera. 세토게 두게 라디. 땡큐. 이제는 저 아니 이게 소마 얌 장답이다 소마다도 하이 소마다다 아두마 타모 소마다가 아마 하부야베 어둠 얌 원인 네가 이거게. Eron kau ya. 에론 어네 바우지 Masih hantu ba? 할로 같이 있는 애. 오렌 지하우징 마 마타 징 마 머리에 차도 어 Kalau kita lagi udah. 각진 수망을 가야 아이기 이마마를 뭐들. Oh, semangat kan. 아, 동나버디 났지? 동나버도 없나? 그나이들 소마가 이엔 콤순더리 해. 순더리시 오케이 모델 스쿨에 보도 어디 버린. 모두 술래 그래인다 어. 오렌 징가도 너들어 아부바미니요 시시 시세. 이쪽이나 근데 미맘 기당가 또 디스터브 또 보시 어 투디 피레메 자기 마 15도 아이다 아더기 아무까 아도 해는 못 잡고 개봐 아드나 아이 16을 라메. 시다 공파리가 나 각진제. 오케이 난게 보지기 토기 바 시덴 토기스나 2020다. 2020다 아두들이 각진가 강나 뭐가 남다 라이티. 오케이 16다 같은데 아이 각진 가len가 꼬불라메 16. 오케이 시기 불안이세 시기 수가리 레이바 어. 시기 구범제 거기 각신기 깨놓네봐 아 세라우지 quite secret place 에 놓네봐 각신 가리게 되시나만 얘도가 아칭바 세라우지 가보면 시시네봐 시제고. 아드나 시기시다 타와 야우저람바 할라니가 너 타야 야우저람바 할 아니 레라메 뭐시 좀 베스러이나 레게데 아마나 보크람 밤 나우트나 거에 아마나 독종 굴라에마 모이니시 마기 루홍드링에 하이타레네 아둠 그나 시 라이카 토레 모이니시나 모이 쿠범 셔마미네시다 아차. puraa kai to idna wana ke to me ko na ta ma to kan si su mai phim si da mo shengwala ga mai tham bai ta adna sigi jaga sina angan jin ta je me de ko gi si ba gi le bani na mahadeva sing ju hai ne ba ko as per officer record but adugi mamang de gi hai ta gi de ko gi le ba ko gi moirang thoi bi wari ma le angan jin sigi ko gi ba gi ke no mai ta re moirang thoi bi ka bo de loi thai no wari ta ram ga ni ka bo de loi thai ga na ko mai to gan da mana 모양들이 시 라포이 람비다 시기 좀 나쁨 노 좀 잡바 칸가니 시 람비 제 징지나나 시기 뭐 수누 람비도 로이 다기도니나 아두기 마락도 모양들 까마다 시기 마빠 시기 시레인 야 시기 징아니 마락도 징지엔 하니까 마도 요마탄다 농안 해야되나 각신 아마 꼬이기 하려면 맘 아두기 타네되기 했다라 소아시 안간 징지엔 거왜 안간 바디 암맘부들은 나라키버도 암맘 안간기 안간도 aduda기 lauragane koina angansing main thorase sisena koina sigi laiba moyeni gi memory da thokchom gula yaima aduga pukhrambam notana memorial complex ana aduga sigi potha khisna phambak sanga da koina sigi da ko me performance tawba khotpa ko adu singdugi tawre aduga atei aduga sisena department na mating pangbi bani aduga sida potha sanga da ngel leri ko sida me amla phamba adan horen ugani asigi da ko gi 2007 da lemba 시기 범세 홀징 깔마 피 뿡꼬꼬 레면에 뭐 토탈 서 고지 파우리 매 우비도 아이 사면 하이디 농아이드레도 나나 시 피범시 우라가 고지기 레이버 보시 우마던다 파자나 캐나버도 마디 강안에 는 칼레도 그좀 얌 부터는 뭐 부터 아시 살라마 잡라 소보세나 낭이네 카가랑 꼬치티레가 잠비 마탕 발라네도 시제고. 시 어디 시칼로 호비오 그나 낭 좀 더 들어로나 뭐 시기 그럼 또 스틸한테 가고 농복 쇼시 농복 해 놓는 미토지 스틸 가고 스틸 아도라돔 어디서 레비론다 그냥 불러보나 돌보 좀 나오 거기는 카메라만은 ko ba thara la pi du ma si la pi 야 봐야 보세 야래 ngasi jam nungai kogi yes today akwai thonga phram der su kano pharani ngasi lagi 오케이 땡큐. samra tha sita tamna ya니 거 야니. 야니 거 야니 거 야니 요
Rồi nó bay mình nào phải nào. Rồi nó kia lâu giờ giá cái đồ này là lấy rồi đi. 시합 신도요. Kita ini biro. Atau ini kan. Giá ini biro. Oke. Ya deh. Holo usaha sih wing sih. Holo. Ya amsu tansa kira ngasih gitu kan sih. Serau bagi zai besi dah inau na asam lagi. Siang na lapi dana taubiri se. Si muk nungai ba leitre. Tapi apa yopan nak bayi biro. Tapi yopan nak kadang bayi biro. Ya deh ada. Holo ni. Aduna asam dah lagi ba maitai singa. Kau sih lagi ba kau nungsi nana bayi madusu masina. Sarane. Kau thamoi gi adu ugi sih ni haise. Aduna betul ni ugi kan tu haise. Through utha bagi sida ai gan ngi relation ma sagal ne ba. Aduna so that kau nang adu Sunday and holidays for environment campaign silo na. Inau gi through the kar sandopiro. Yes is eh. Sandopiro. Aduga Sunday and holidays da. Yam da with pung ama. Ani dang di ai ya koi bagi environment alam salu sai banati. Yes. Ai gi hwai bai na ngam ba jaga do adai da amot ba sendo kera. Plastic khun gera. Adu tau se ba ko aduna inau si yong lak pirak ba che koi su su magi tan jam phang ba sida lei ba su yam na lai phab ne kai no yam so mai na ai ne si gi ai di plantation gi dang na invite to group ai aduna sida lei ba koi different plant species ma am ko ai sai uning tho se lai ra si ai lai hitra su na si ne hing hawra ga ni ko memory ho do ni mani sai su na su ho do ni adu akhoi asam da leiba maitai ga manipur da leiba maitai ga siba hen si jina khodam mo ne ba na ba ya asam piro symbol of love and integrity. Yes, and integrity. Emotional integrity has yes. Emotional report adagi ina amal la pasiga sina koi keno ma asina uja sibanan ju ta ba sibanan ji tha sumprei oi sumprei tha do le sumprei tha do sampra ma sumprei mai ja ba nga tani aduna amuk si keno no uja su sumna ujana hena ba to be se ujana sena do ni sibani pambi se ujana ne macha sena yoki do ni ko aduna koina to se aina ada samsal tha ba ngamo ba tha ba ngam ba sena bi ngamo ba so da aina asam se ba ko lek pendam da aina u sima tha madi ibani lesson ore ni aina tha bu uduna sibanan ga abhishek na sena ni no ne se tha ba potuna oja ko na sena ni so that with the growing of the tree our relationship or bonding will also growing not strengthen. Okay. Now ujana machenare sibanana thabiro ujana lai khosu sibanana thabo kan me khupa ge bi si okay khupa ya sibanana khosu miro ujaya mateng pa miro sibanana masa de pa bane social activities mane na mal ma de oi bane ma de ina sekte u ge lo ne ma sina ba mal Pura niyam le re pura po ja le re natra thabi bam le re senado sung le re si akoi relation se si mayam se koi ken tok se ko yam nungai re si mayam simbil bai inau somen do bu ta ke seri ko mana simbilam dragadi ai koi siga ai ke ai inau climate activities kai je I'm climate activities normal me na bhau da si ba ta bang ni ba akoi sigi ke no mana hingon je senara ga ma du angam ba sai ta ge yeng ni ko akoi adam me na bhau tal ba adam gi logo se le bai da adam gi aga le nang boina adam gi yalan ba hodo bane aduna ma I am a climate activist sai man akoi ahan ba keno kamun pasak lo bai ni to dia do aduni bazar do iraw pa to basina launch to basina zanan dc gi keno je kidang hai bi si asi pungka asi makara dan yeng bi dc mang si la pe aw kram to kram bana ai ninjara pasu tamu su kasu akoi plat thengaraga kaini sidi se amkang sangalasi kating sangalasi asam sangalasi habi thank you Kakching ki whole team goina thank you ani ngai tar Kakching ki whole team oda ko thank you ya pamina mas ado ore nung thilang si ura ba si ya re kanom to ya ga si ja koi state ri uning thawai do maya mai jo ahan bani still do to biro na ya ra maya mai jo ahan bani uning thau wa na ta za bodo okay asidi bit me uwe uning thau se tar maina history lai bono si uning thau wa na palo u mayam do gi ning thau ne ai di mun khang de adu ko state ji uning thau ai se u mayam do gi khwai phaba da gi lo ra ma ora manen lo jare adu a khoi na khangi sina a khoi sigi band purpose na ke no hara ga di sida lebo uning thau jangang state ri kai no hangani uning thau ai ni se ma asang cham to nga le ko arunachal ni halong hare le ko my like that
ꯁꯤꯒꯤ ꯂꯩꯕꯁꯤꯡ ꯑꯉꯥꯡ ꯃꯁꯛ ꯎꯖꯔꯦꯅ ꯁꯤ ꯑꯣꯏꯔꯗꯤ ꯎꯖꯔꯦ. ꯑꯗꯨꯅ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯁꯤ ꯍꯩꯔꯥꯡꯒꯣꯏ ꯄꯜꯂꯒ ꯉꯁꯥꯏ ꯈꯪꯗ꯭ꯔꯤꯗꯣ ꯍꯩꯔꯥꯡꯒꯣꯏꯗ ꯂꯩꯀꯣ ꯍꯩꯔꯥꯡꯒꯣꯏꯁꯤ ꯂꯩ ꯆꯥꯎꯗꯣ ꯃꯅꯥ ꯄꯥꯏꯁꯦ ꯑꯩꯁꯦ ꯍꯩꯔꯥꯡꯒꯣꯏ ꯃꯌꯥꯝ ꯏꯁꯩꯗꯒ ꯆꯥꯎꯕ ꯍꯩꯔꯥꯡꯒꯣꯏꯅꯤꯗ ꯆꯥꯅꯕ ꯍꯩꯔꯥꯏꯗꯣ ꯍꯩꯔꯥꯡꯒꯣꯏ ꯆꯥꯅꯕꯒ ꯇꯧꯕꯗꯣ ꯑꯁꯤꯗ ꯂꯩꯔꯦ ꯉꯁꯤ ꯈꯛꯇ ꯎꯖꯩ ꯁꯨꯃꯥꯏꯅ ꯑꯁꯤ ꯄ꯭ꯂꯥꯟꯁꯦ ꯑꯁꯤ ꯀꯣꯟꯅ ꯆꯥꯎꯔꯀꯥꯟꯗ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯍꯩꯗꯣ ꯄꯥꯟꯗꯣꯏꯔꯥ ꯍꯥꯏꯁꯦ ꯍꯩ ꯄꯥꯟꯗꯣꯏꯔꯥ ꯑꯣ ꯑꯗꯒꯤ ꯅꯪ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯅꯨꯔꯥ ꯍꯩ ꯑꯣꯏ ꯑꯗꯨ ꯄꯥꯜꯂꯤꯗꯣ ꯅꯨꯔꯥ ꯍꯩ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯂꯩ ꯅꯨꯔꯥ ꯍꯩꯗꯣ ꯅꯨꯔꯥ ꯍꯩ ꯂꯩꯔꯦ ꯍꯔꯥꯡꯒꯣꯏꯁꯤꯀꯣ ꯃꯦꯠꯂꯤꯉꯩꯗ ꯃꯣꯔꯣꯛ ꯃꯦꯠꯂꯤꯉꯩꯗ ꯆꯥꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯤꯜ ꯑꯣꯜꯂꯛꯏꯕ ꯇꯤꯜ ꯑꯣꯜꯂꯛꯏꯕ. ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯑꯣꯟꯗ꯭ꯔꯦ ꯑꯣꯟꯗ꯭ꯔꯦꯕ climate change. climate change Climate ꯇꯧꯔꯦ. change. ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯊꯛꯇꯩ ꯀꯣꯛ ꯂꯩ ꯄꯥꯛꯀ ꯀꯥꯔꯒ ꯀꯨꯝꯃꯛꯄꯗꯣ ꯑꯗꯨꯗ ꯆꯥꯕꯩ ꯋꯥꯅꯤ ꯃꯊꯛꯇꯩ ꯍꯩꯇ꯭ꯔꯤꯉꯩ ꯇꯤꯟꯁꯦ ꯑꯗꯨ ꯁꯥꯏꯟꯇꯤꯁ ꯀꯥꯡꯕꯨꯗꯣ ꯐꯛꯅ ꯊꯨꯝꯁꯨ ꯃꯌꯥꯠ ꯑꯩꯈꯣꯏ ꯌꯥꯗ ꯌꯥꯝ ꯄꯛꯄꯗꯣ ꯁꯤꯗ ꯀꯛꯆꯤꯡꯒꯤ ꯑꯣꯖꯥꯁꯤꯡꯁꯦ ꯍꯩꯇ꯭ꯔꯣꯏ ꯑꯗꯨꯒ ꯁꯣꯝꯗ ꯕ꯭ꯔꯗꯔꯒ ꯇꯧꯔꯒ ꯄꯨꯟꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯆꯠꯂꯨ ꯃꯥꯏꯀꯩꯗꯀꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤꯀꯣ ꯑꯗꯨꯗꯩꯗꯨꯒ ꯑꯗꯨ ꯑꯗꯥ ꯈꯥꯏꯗꯣꯛꯄꯤꯗꯕ ꯃꯥꯅꯤ ꯃꯥꯅꯤ ꯄꯥꯡꯒꯩ ꯂꯣꯝꯗ ꯆꯠꯂꯦ ꯃꯌꯥꯝꯅ ꯂꯨꯟ ꯇꯧꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯩꯗꯤ ꯁꯣꯝꯗ ꯇꯈꯦꯜ ꯂꯣꯝꯗ ꯆꯠꯂꯦ ꯑꯩꯈꯣꯏ ꯇꯧꯅ ꯃꯌꯥꯝꯅ ꯂꯨꯟ ꯇꯧꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯩꯁꯨ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯐꯝꯗꯩ ꯂꯥꯛꯏꯅꯤꯀꯣ ꯑꯃꯨꯛ ꯍꯦꯟꯅ ꯑꯩꯈꯣꯏꯁꯦ ꯆꯦꯠꯅ ꯅꯨꯡꯁꯤꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ. ꯀꯛꯆꯤꯡꯗ ꯂꯥꯛꯑꯒꯁꯨ ꯀꯛꯆꯤꯡꯒꯤ ꯃꯍꯥꯎ ꯂꯧꯕꯤꯌꯨ ꯀꯛꯆꯤꯡ ꯃꯤꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯇ꯭ꯔꯦꯚꯦꯜ ꯇꯧꯕ ꯀꯥꯟꯗ ꯑꯗꯨꯒꯤ ꯃꯐꯝꯗꯨꯒꯤ ꯃꯍꯥꯎꯗꯣ ꯀꯛꯆꯤꯡꯒꯤ ꯃꯦꯝꯕꯔꯁꯤꯡꯗ ꯄꯤꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯃꯥꯅꯤ. ꯂꯣꯏꯅꯃꯛꯁꯦ ꯐꯦꯃꯤꯂꯤꯅꯦꯕ ꯐꯦꯃꯤꯂꯤꯅꯤ ꯑꯗꯨꯃꯥꯏꯅ ꯈꯟꯗꯣꯛꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ Yes, yes. ꯑꯩꯈꯣꯏ ꯍꯥꯟꯅꯩ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄ ꯐꯠꯇꯕ ꯋꯥꯈꯜ ꯊꯥꯗꯣꯛꯁꯦ. ꯐꯠꯇꯕ ꯋꯥꯈꯜ ꯊꯥꯗꯣꯛꯄ ꯑꯃꯠꯇ ꯑꯄꯨꯟꯕ ꯑꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯦꯝꯗ꯭ꯔꯤ ꯐꯥꯎꯗ ꯅꯨꯡꯁꯤꯅꯗ꯭ꯔꯤ ꯐꯥꯎꯗ ꯑꯇꯣꯞꯄ ꯋꯥꯈꯜ ꯈꯟꯕꯩ ꯃꯇꯝ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯅꯨꯡꯁꯤꯕꯁꯦ ꯄꯣꯔꯛꯄ ꯑꯩꯈꯣꯏ ꯃꯁꯤꯅꯀꯣ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤ ꯀꯀꯥ ꯑꯩꯈꯣꯏ ꯑꯣꯖꯥꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯊꯥꯍꯟꯕ ꯑꯗꯨꯒ ꯄꯥꯝꯕꯤꯁꯤꯡꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯃꯃꯤꯡꯗꯗꯤ ꯇꯥꯕ ꯑꯗꯨꯒ ꯈꯪꯗꯕ ꯑꯗꯒꯤ ꯎꯔꯤꯔꯩ ꯃꯥꯙꯕꯤ ꯍꯥꯏꯍꯧꯗ꯭ꯔꯦ ꯎꯔꯤꯔꯩ ꯃꯥꯙꯕꯤꯒ ꯑꯩ ꯌꯨꯝꯗꯒꯤ ꯄꯨꯔꯛ ꯂꯥꯛꯑꯝꯗꯧ माले उरीरई माधवी शहर से होरेन अमुक तरह से ओजागा आई गाड़ी ओजागा मानी केरोनी चाहिए हुंफुगी यंग खंगे नदे कनगनी बैचलर नि ना कनगनी ओ अदु या होरे अदु या मी सामने यम पान बोरे मने ओजा सोइदना सोलम मने बैचलर नि ना कन मने ना जो होई लेबन लास्ट ताइसा ओ ताइसा नंग गाड़ी मखोंग द पीसे हाइबेगिने अया याम नुसिए हाइबों मखोंग द पीसे हाइबेगिने हाइदो sin ba yamna हाइबों मखोंग में पुगिरप्पा अरे ने चाव को ओ अच्छा 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 छिल्ली को थुम दे मा ओ सिलम को पिए थुम दे थुम दबरा मोजे सिले ओइ सिले अच्छा हाइबुम दो एक पामी ना जायदा पामी मखोंग ने लेसे नुसीना कनो तौबने सिगिसी 2009 दा थारम पामीनी माइ चाय चाय होंग पाले सी थारमी से कोई आईएस ओइरे हुजी इम्फाल वेस्ट की दिसी याम नुसीबा हायगना सी पामी थाबिरमिबा मिसक अदो हुजी आईएस ओइखरे अदुगा कम अदो माइ हुजी इम्फाल वेस्ट की दिसी ओइबिरि हायतारे एम राजकुमार मैलम राजकुमार अच्छा अच्छा अब ऐसे इनाउदा सिमसे माइना थारम माइ थैंक यू ओके माना थारमबगी सी माहि नि हायता आई सु मतम थुना मैदि लाखिन थैंक यू थैंक यू ब्रदर ना समायना इनवाइट तौबिरपगी को ओजा म्याम सु उनरे उपामि थारे दुगा आइदि खंगदब उ क्याम सु खंगे अदो कक्सिंग की टीम ने जेमदा समायना नुक्सीना यंगा उपि बजे को असिगे अपॉर्चुनिटी बिबि बजे ब्रदर की थ्रोले थैंक यू अदुगा ब्रदर मसामक अदु फिवम दो जना समायना एक्टिविटी शाबि environment jadi situ lah kan ada kangnya ada, ram ini yang mulai ada, mana nang paham itu green mana loh, paham itu future loh, yang success itu kan memang itu, orang kalau orang caca begitu, upah mithabi ba, loh ini mukta magal lah yang mai ba kau ini sih. yes. Thank you so much yang invite aku loh, bisa sih lile dulu satu. Yes. Aja mau ngambil mau ya, thank you. memang masih video aja masih mentah dulu sih caranya. Saya video dong saya nggak jadi nih, saya fresh, saya fresh.